ꯃꯗꯣꯝ ꯆꯤꯛꯅ ꯂꯩꯖꯕꯕꯨ ꯄꯥꯝꯖꯕꯤꯅꯤ ꯃꯌꯥꯝ ꯂꯥꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯨꯡꯒꯠꯂꯛꯂꯕꯗ ꯏꯃꯨꯡ ꯐꯥꯎꯗꯨꯅ ꯁꯪꯒꯥꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯥꯗꯨ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ꯫ ꯑꯁ ꯏꯁꯥꯁꯦ ꯍꯦꯛ ꯐꯨꯡꯒꯠꯂꯛꯏꯃꯤ ꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯏ꯫ ꯉꯁꯤꯅ ꯂꯣꯏꯔꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯆꯦꯟꯅꯔꯔꯣꯏ, ꯑꯋꯥꯕ ꯃꯊꯥ ꯁꯥꯕ ꯐꯔꯗꯧꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ, ꯄꯨꯟꯁꯤꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯄꯨꯅ ꯆꯥꯟꯕꯤꯕꯒꯤꯔꯥ ꯑꯁꯨꯛ ꯇꯥꯡꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯊꯣꯜ ꯑꯁꯦ ꯇꯣꯜꯂꯕꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇ ꯃꯤꯀꯨꯞ ꯈꯔ ꯁꯤꯖꯤꯟꯅꯔꯤꯕ? ꯃꯆꯥ ꯏꯕꯦꯝꯃ, ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯏꯕꯦꯝꯃꯒꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯂꯦꯟ ꯑꯁꯦ ꯊꯥꯕ ꯈꯨꯗꯤꯡ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤꯒꯤ ꯇꯅꯤꯛꯂꯅꯤ꯫ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯩ꯫ ꯔꯨꯃꯥꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯌꯥꯎꯔꯤꯕ ꯀꯣꯝꯕꯤꯔꯩ ꯑꯀꯪꯕ ꯂꯩꯔꯥꯡ ꯑꯗꯨ꯫ ꯂꯩꯔꯥꯡ ꯅꯪꯕꯨ ꯂꯩ ꯅꯨꯡꯁꯤ, ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯁꯨ꯫ ꯃꯒꯨꯟ ꯂꯩꯃꯜꯂꯤ ꯅꯪꯗꯤ, ꯏꯅꯥꯛꯇ ꯂꯩꯕꯗ ꯑꯩꯕꯨ ꯑꯣꯠꯀꯗꯧꯕ ꯂꯩꯔꯥꯡ ꯅꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯁꯥꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯀꯨꯞꯂꯤꯉꯩ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯊꯥꯒꯠ ꯋꯥꯍꯩ ꯂꯣꯏꯅꯅ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯌꯥꯝ ꯄꯨꯝꯕꯗꯒꯤ ꯂꯣꯠꯇꯨꯅ ꯑꯩꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯍꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯌꯥꯎꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ꯫ ꯀꯣꯝꯕꯤꯔꯩ ꯑꯀꯪꯕꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯅꯝ ꯐꯥꯎꯕ ꯅꯝꯊꯣꯛꯇꯦ ꯄꯥꯝꯃꯨꯖꯕꯅ꯫ ꯃꯈꯨꯠꯅ ꯂꯩꯅꯥꯁꯤꯡ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯔꯨꯃꯥꯜ ꯑꯗꯨꯗ ꯇꯞꯅ ꯍꯥꯟꯅꯒꯨꯝ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯂꯥꯛꯇꯕ ꯖꯥꯂꯥ ꯎꯗꯦ, ꯑꯩꯅ ꯊꯤꯗꯕꯒꯤꯔꯥ? ꯃꯄꯨ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯇꯟꯖꯥꯁꯤꯃꯗꯤ ꯅꯆꯥꯗ ꯄꯤꯕꯤꯌꯨ꯫ ꯏꯐꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯍꯧꯅꯗꯦꯗꯣ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯎꯍꯧꯗꯦꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯑꯩꯕꯨ ꯌꯦꯡꯂꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯄꯦꯟꯖꯗꯅ ꯁꯣꯟꯕ ꯅꯠꯆꯗꯦꯗꯣ, ꯄꯦꯟꯖꯃꯟꯕꯅ ꯁꯣꯟꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯪꯒꯤ ꯂꯨꯔꯥꯛꯅꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯦꯡꯂꯝꯂꯕꯗꯤ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯟꯒꯅꯤ꯫ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯊꯃꯣꯏꯁꯤꯒꯤ ꯋꯥꯕꯤꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯐꯥꯎꯍꯧꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯨꯠꯁꯥꯒꯤ ꯁꯃꯤꯠ ꯆꯤꯟꯕꯥꯜꯒꯤ ꯋꯥꯍꯩꯗꯨꯅꯅꯤ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯂꯥꯡꯍꯟꯕ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯒꯤ ꯀꯔꯝꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯁꯤꯟꯅꯔꯝꯕ ꯂꯩꯔꯥꯡꯅꯣ ꯈꯪꯗꯦ꯫ ꯏꯐꯝꯗ ꯊꯝꯅꯤꯡꯗꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯅꯠꯆꯗꯦ, ꯑꯗꯨꯉꯩ ꯊꯦꯛꯈꯤꯕ ꯂꯩꯔꯥꯡ ꯃꯥꯕꯨ ꯏꯕꯨꯡꯉꯣꯒꯤ ꯏꯐꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕ ꯂꯩꯔꯥꯡꯅꯤ꯫ ꯃꯒꯨꯟ ꯂꯩꯃꯜꯂꯤ, ꯏꯐꯝꯗ ꯊꯝꯕ ꯃꯤꯀꯨꯞꯇ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯟꯊꯈꯤꯒꯅꯤ ꯃꯤꯄꯥꯏꯖꯗꯨꯅ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯖꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯈꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯐꯛꯂꯥꯡ ꯃꯌꯥꯗ ꯅꯛꯁꯤꯟ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯤꯟꯅꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯉꯨ ꯍꯥꯏꯌꯨ, ꯃꯤꯅ ꯈꯤꯇꯗ ꯆꯤꯡꯅꯈꯤꯒꯅꯤ꯫ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯐꯝꯒꯗꯧꯔꯤꯕ ꯂꯨꯛ ꯑꯗꯣ ꯈꯪꯍꯧꯒꯗꯧꯕꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯚꯥꯞ ꯇꯥꯗꯕ ꯌꯥꯅꯤꯡꯗꯕꯅ ꯆꯤꯡꯅꯔꯛꯂꯕꯗ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯆꯦꯞꯁꯤꯟꯗꯨꯅ ꯃꯤꯁꯛꯇꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯅꯤ, ꯁꯪꯂꯦꯟꯗ ꯆꯥꯛꯂꯨꯛ ꯁꯤꯟꯍꯧꯕ ꯄꯤꯕꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯍꯧꯕ ꯄꯤꯕꯥ ꯑꯃꯒ ꯃꯈꯣꯏ ꯑꯉꯣꯝꯒ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯣꯡꯐꯝ ꯑꯉꯣꯝ ꯃꯨꯛꯇꯥꯔꯤ ꯑꯩꯒꯤ ꯀꯣꯂꯨꯞꯇ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯩꯕꯨ ꯁꯨꯛ ꯎꯁꯤꯠꯇꯕ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯀꯨꯞꯇꯨꯅ ꯄꯥꯈꯠꯅ ꯃꯈꯣꯡꯗꯨ ꯃꯅꯤꯡ ꯐꯠ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯥꯏꯒꯤ ꯃꯅꯤꯡ ꯊꯣꯡꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯜꯂꯤꯕ ꯆꯐꯨꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯖꯤꯟꯗꯨꯅ ꯆꯐꯨ ꯑꯃ ꯀꯦꯜꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯃꯨꯛꯇꯥꯔꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯈꯤꯕ꯫ ꯏꯃꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯀꯣꯏꯅ ꯁꯦꯟꯅꯔꯤꯕ ꯏꯄꯥꯛꯂꯩꯅꯤ꯫
ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯊꯣꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯤꯕ ꯏꯄꯥꯛꯂꯩ ꯎꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗꯨ ꯅꯤꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯆꯥꯒꯗꯧꯕꯒꯤ ꯌꯦꯡꯂꯤꯕ ꯏꯄꯥꯛꯂꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯀꯤꯅ ꯌꯦꯡꯖꯔꯦ꯫ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯗ ꯍꯦꯟꯅ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯅꯅꯕ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕꯤ ꯏꯄꯥꯛꯂꯩ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯒꯤ ꯄꯥꯟꯈꯣꯡ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟ ꯑꯅꯥꯕꯗꯨ ꯈꯥꯡꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕꯗꯤ ꯉꯝꯗ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯐꯥꯎꯔꯛꯏ ꯃꯁꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯂꯨꯝꯕꯅ ꯈꯥꯡꯕ ꯉꯝꯗꯕꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕ꯭ꯔꯥ? ꯃꯆꯤꯟꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯦꯟꯗꯨꯅ ꯅꯝꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯨꯛꯇꯥꯔꯤ ꯏꯄꯥꯛꯂꯩ ꯄꯟꯊꯗꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯃꯌꯥꯗ ꯐꯤ ꯅꯝꯁꯤꯟꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯀꯤꯁꯤꯟꯗꯨꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯕ ꯏꯃꯝ ꯃꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯄꯣꯅꯥ ꯆꯦꯠꯅ ꯊꯥꯗꯨꯅ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯌꯦꯡ ꯏꯆꯝ ꯆꯝꯕ ꯃꯥꯏꯈꯨꯝꯅ ꯐꯠ ꯁꯤꯟꯖꯤꯟ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯤꯕꯗꯨ ꯌꯥꯎꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯁꯅꯥꯅꯨ ꯆꯪꯂꯛꯇꯨꯅ ꯏꯄꯥꯛꯂꯩꯗ ꯏꯪꯒꯤꯠ ꯇꯧꯔꯝꯕꯗꯨ꯫ ꯏꯄꯥꯛꯂꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯦꯝꯖꯤꯟꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯃꯖꯥꯏꯕꯦꯝꯃ, ꯑꯁꯣꯝꯗ ꯏꯃꯥ ꯍꯣꯏꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯧꯒꯠꯂꯛꯏ꯫ ꯏꯄꯥꯛꯂꯩ ꯂꯤꯛꯂꯥꯏꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯏꯄꯥꯛꯂꯩꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯄꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯥꯗꯨ ꯌꯦꯡꯂꯛꯄꯗ ꯎꯔꯔꯦ ꯃꯉꯥꯂꯩ ꯀꯥꯡꯊꯣꯜꯗ ꯉꯥꯊꯗꯨꯅ ꯂꯩꯕꯗꯨ꯫ ꯃꯅꯥꯛ ꯅꯛꯅ ꯁꯅꯥꯅꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯥꯕꯨ ꯀꯧꯁꯤꯜꯂꯤ, ꯃꯖꯥꯏꯕꯦꯝꯃ, ꯁꯤꯗ ꯂꯦꯡꯁꯤꯟꯁꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯅꯥꯅꯨꯗ ꯍꯥꯏꯐꯦꯠ ꯂꯦꯛꯀꯣꯛ ꯇꯧꯅ ꯌꯦꯡꯂꯝ ꯃꯉꯥꯂꯩꯗ ꯌꯦꯡꯉꯤ꯫ ꯃꯉꯥꯂꯩꯁꯨ ꯑꯗꯨꯃꯛ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯃꯤꯅꯣꯛ ꯇꯝꯂꯝꯕ ꯏꯄꯥꯛꯂꯩꯁꯨ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯁꯨꯠ ꯁꯨꯠ ꯇꯧꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯅ ꯃꯥ ꯐꯝꯊꯗ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯖꯩ꯫ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞꯇꯤ ꯂꯦꯞꯇꯕ ꯌꯥꯗꯕꯅꯤꯅ ꯂꯤꯛꯂꯥꯏ ꯍꯩꯔꯥ ꯄꯣꯂꯥꯡ ꯑꯗꯨꯗ ꯃꯤꯠꯇꯨꯅ ꯍꯦꯛ ꯇꯥꯔꯛꯏ꯫ ꯂꯩꯔꯤꯕ ꯁꯣꯔꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯑꯗꯨꯔꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯅꯥꯅꯨ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯐꯝꯊꯗ꯭ꯔꯒꯗꯤ ꯐꯖꯗ꯭ꯔꯦ ꯈꯟ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯁꯅꯥꯅꯨ ꯋꯥꯔꯤ ꯇꯞꯅ ꯍꯧꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃ ꯒꯨꯝꯕꯤꯗꯤ ꯃꯄꯣꯛ ꯐꯕꯤ ꯃꯄꯣꯛꯅꯤ꯫ ꯄꯨꯟꯁꯤꯅ ꯄꯥꯝꯖꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯐꯪꯖꯩꯗꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯋꯥ ꯉꯥꯡꯗ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯁꯅꯥꯅꯨꯗ ꯌꯦꯡꯂꯤ꯫ ꯂꯥꯞꯇꯛꯅ ꯂꯦꯞꯂꯝꯕꯤ ꯏꯄꯥꯛꯂꯩꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯐꯤꯡꯒꯠꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯤꯠꯅ ꯐꯜꯂꯞ ꯐꯜꯂꯞ ꯌꯦꯡꯉꯤ꯫ ꯁꯅꯥꯅꯨꯗꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯇꯤ ꯑꯇꯣꯟꯕꯤ ꯃꯥꯏꯊꯤꯔꯕꯤꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯠꯇ ꯃꯄꯥ ꯆꯨꯝꯅ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯗꯦ꯫ ꯁꯅꯥꯅꯨ ꯃꯄꯤ ꯈꯖꯤꯛ ꯐꯤꯖꯤꯅ ꯇꯩꯊꯣꯛꯇꯨꯅ, ꯃꯖꯥꯏꯕꯦꯝꯃ, ꯄꯨꯟꯁꯤꯅ ꯍꯤꯡꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯊꯣꯛꯂꯝꯕ ꯑꯁꯤ ꯅꯠꯇꯕ꯭ꯔꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥ ꯑꯗꯨ ꯇꯞꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯃꯤꯄꯥꯏꯔꯛꯂꯤ꯫ ꯉꯥꯡꯂꯤꯕ ꯋꯥꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯃ ꯋꯥꯈꯜꯅ ꯆꯤꯡꯅꯔꯛꯂꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯈꯤꯕꯒ ꯁꯅꯥꯅꯨꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯦ, ꯀꯔꯤ ꯇꯧꯔꯒꯦ ꯃꯖꯥꯏꯕꯦꯝꯃ?
ꯏꯁꯥꯗ ꯀꯤꯕ ꯄꯣꯛꯄꯒꯨꯝ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯣꯡꯂꯣꯝꯗ ꯊꯥꯡꯕ ꯍꯧꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯅ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯂꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯏꯊꯣꯛꯅ ꯂꯧꯒꯅꯨ ꯁꯤꯖ꯫ ꯃꯥꯏꯊꯤꯕ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯔꯤꯉꯩ ꯃꯤꯀꯨꯞꯇ ꯅꯠꯇꯦ, ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯊꯣꯛꯂꯨꯕ, ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯔꯨꯗꯕ ꯃꯤꯀꯨꯞ ꯑꯃꯗꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯊꯥꯡꯒꯗꯧꯕꯅꯤ ꯁꯤꯖ꯫ ꯃꯈꯨꯠ ꯆꯠꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯁꯅꯥꯅ ꯇꯞꯂꯞ ꯅꯣꯛꯂꯝꯕꯗꯒꯤ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯏꯄꯥꯛꯂꯩꯁꯨ ꯌꯥꯎꯔꯤ ꯅꯣꯛꯄꯗꯨ꯫ ꯃꯉꯥꯂꯩꯗꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯌꯦꯡꯂꯤ꯫ ꯆꯦꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯅꯥꯅꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯅꯪꯅ ꯈꯟꯖꯔꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥꯏ ꯊꯣꯛꯂꯁꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ, ꯑꯗꯨꯕꯨ ꯏꯄꯥꯛꯂꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯤꯛꯂꯥꯏ, ꯃꯖꯥꯏꯕꯦꯝꯃꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯀꯩꯗꯧꯔꯦ? ꯃꯅꯥꯏ ꯑꯆꯥꯟꯕꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯤꯛꯂꯥꯏ ꯃꯆꯦꯟꯗꯣ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯅꯣꯛꯇꯨꯅ, ꯃꯤꯄꯨꯝ ꯄꯨꯝꯕ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯨꯅ ꯑꯩꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯤꯔꯨꯕ ꯃꯖꯥꯏꯕꯦꯝꯃꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯖꯥꯏꯕꯦꯝꯃ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯄꯥꯏꯕ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯏ ꯑꯃꯨꯛꯇꯪ ꯑꯣꯏꯅ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯒꯤ ꯃꯌꯦꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯗ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯅꯪꯃꯛꯅꯅꯤꯀꯣ ꯉꯁꯤ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ? ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯄꯥꯛꯂꯩꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇ ꯐꯤ ꯃꯆꯥ ꯑꯃ ꯂꯥꯟꯈꯤꯕ ꯐꯤ ꯑꯗꯨ ꯂꯤꯛꯂꯥꯏꯁꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯇꯣꯟꯗ ꯅꯝꯁꯤꯜꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯁꯅꯥꯅꯨꯗ ꯑꯣꯟꯁꯤꯟ ꯇꯍꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯐꯖꯔꯔꯣꯏ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯊꯤꯔꯛꯀꯅꯤ꯫ ꯑꯉꯝ ꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯨꯅ ꯄꯨꯁꯤꯟꯁꯤ꯫ ꯃꯉꯥꯂꯩ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯄꯗ꯭ꯔꯥꯛ ꯇꯥꯔꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥꯗꯥꯡꯗꯒꯤ ꯃꯃꯥꯏ ꯐꯥꯎꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯤꯛꯂꯥꯏ ꯃꯁꯥꯗꯨ ꯐꯥꯊꯗꯨꯅ ꯃꯈꯨꯠꯇꯨ ꯆꯩꯆꯠ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯉꯥꯂꯩ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯄꯥꯡꯗꯕꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯅꯪꯕꯨꯗꯤ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯅꯪꯒꯤ ꯅꯇꯧꯅ ꯁꯨꯝꯗꯨꯅ, ꯅꯪ ꯈꯛꯇꯕꯨ ꯉꯥꯎꯗꯨꯅ, ꯅꯪ ꯈꯛꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯍꯟꯕ꯫ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯑꯩꯕꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯗꯕ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯅ꯫ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕꯤ ꯅꯅꯤꯡ ꯊꯨꯡꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯃꯉꯥꯂꯩ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯗꯅ ꯇꯣꯛꯈ꯭ꯔꯕꯁꯨ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯄꯥꯟꯗꯝꯗꯤ ꯐꯪꯍꯜꯂꯨ꯫ ꯇꯁꯦꯡꯅ ꯍꯨ ꯇꯩꯔꯕ ꯐꯤ ꯑꯗꯨ ꯅꯝꯁꯤꯟꯗꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯦ꯫ ꯃꯈꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯏꯪꯒꯤꯠ ꯑꯃꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯟꯒꯠꯅ ꯈꯖꯤꯛ ꯂꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯁꯥꯗꯨ ꯐꯥꯊꯕꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯄꯅ ꯈꯥꯡꯕ ꯉꯝꯗ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯛꯏ ꯄꯤꯔꯥꯡ ꯑꯣꯏꯅ ꯈꯖꯥꯏ ꯊꯛꯇ꯫ ꯂꯦꯞꯂꯛꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯃꯅꯨꯡ ꯀꯟꯕꯤꯅꯤ ꯃꯥꯁꯨ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯨꯡꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯅ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯊꯃꯣꯏ ꯆꯥꯛꯅ ꯄꯥꯡꯗꯕꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯥꯒꯤ ꯃꯇꯧ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯛꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯥꯡꯅꯔꯛꯄꯗꯨ꯫ ꯁꯅꯥꯅꯨ ꯃꯆꯥꯁꯤꯡꯗ ꯏꯪꯒꯤꯠ ꯄꯤꯔꯝ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯏꯄꯥꯛꯂꯩ ꯃꯅꯥꯎꯕꯨ ꯐꯥꯊꯕꯤꯗꯨꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯃꯌꯥꯝꯁꯦ ꯊꯣꯛꯅꯈꯤꯁꯅꯨ, ꯑꯗꯨꯒ ꯃꯥꯕꯨ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯃꯗꯣꯝ ꯁꯔꯨ ꯁꯌꯥꯡ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯒꯦ꯫ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯋꯥꯗꯨ ꯇꯥꯕꯗꯤ ꯂꯤꯛꯂꯥꯏ ꯃꯉꯥꯂꯩ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯄꯦꯟꯗꯅ ꯍꯥꯏꯔꯦ, ꯌꯥꯔꯣꯏ,
ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯁꯣꯛꯄ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯕꯥꯜ ꯇꯣꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯄꯨꯡ ꯐꯥꯔꯣꯏ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯦꯡꯕꯗꯒꯤ ꯃꯥꯒꯤ ꯆꯥꯛꯂꯕ ꯃꯃꯤꯠ ꯑꯅꯤꯅ ꯑꯩꯕꯨ ꯋꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯖꯒꯗꯧꯔꯤꯕ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯃꯥꯕꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯗꯕ ꯀꯥꯅꯨ ꯁꯔꯪ ꯑꯃꯗ ꯊꯝꯃꯨ ꯃꯃꯤꯅ ꯎꯍꯟꯈꯤꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣꯒ ꯑꯩꯒꯒꯤ ꯃꯔꯤ ꯑꯃ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯆꯥꯛꯂꯤꯕ ꯊꯃꯣꯏ ꯑꯁꯦ ꯄꯦꯜꯂꯔꯣꯏ ꯃꯅꯥꯎꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯏ ꯃꯗꯨꯕꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯜꯂꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯂꯤꯛꯂꯥꯏ ꯅꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯁꯤ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥꯗꯣ ꯍꯥꯏꯔꯝ ꯃꯉꯥꯂꯩ ꯄꯟꯊꯥꯗ ꯂꯤꯛꯂꯥꯏꯕꯨ ꯐꯤꯅ ꯃꯅꯥꯇꯣꯟꯗ ꯅꯝꯂꯛꯏ ꯂꯤꯛꯂꯥꯏ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯇꯨꯅ ꯃꯃꯤꯠꯅ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯑꯣꯏꯔꯝꯂꯦ ꯃꯥꯁꯨ ꯈꯨꯠꯂꯥꯏ ꯑꯃ ꯈꯪꯉꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯖꯥꯏꯕꯤ ꯑꯃꯒꯤ ꯁꯣꯜꯂꯕ ꯇꯥꯟꯐꯝ ꯑꯁꯤꯗꯗꯤ ꯂꯤꯛꯂꯥꯏ ꯊꯃꯣꯏꯗꯨ ꯆꯥꯛꯅ ꯄꯦꯟꯖꯗ ꯌꯦꯡꯖꯔꯝ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯏꯄꯥꯛꯂꯩ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯁꯪꯂꯦꯟꯂꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯕ ꯋꯥꯟꯊꯅꯔꯝꯂꯦ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯍꯪꯖꯔꯛꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯂꯤꯠꯇꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ ꯃꯌꯥꯝ ꯂꯥꯡꯕꯁꯤꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯔꯒꯦꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯏꯄꯥꯛꯂꯩ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯔꯣ ꯀꯣꯔꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ ꯃꯤꯗꯣ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤ ꯆꯥꯛꯂꯨꯛꯇꯨ ꯆꯥꯔꯤꯔ ꯆꯥꯗ꯭ꯔꯤꯔ ꯈꯔ ꯇꯣꯠꯂꯝ ꯃꯖꯥꯏꯕꯨꯡꯉꯣꯅ ꯐꯤꯡꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗ ꯏꯪꯒꯤꯠ ꯄꯤꯔꯗꯨꯅ ꯁꯅꯥꯅꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯁꯅꯥꯅꯨ ꯅꯣꯛꯂꯗꯨꯅ ꯍꯩꯃꯥ ꯆꯥꯛꯀ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯂꯥꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯄꯥꯔꯤꯡ ꯍꯦꯟꯕ ꯍꯥꯏꯐꯦꯠ ꯂꯦꯀꯛ ꯇꯧꯗꯨꯅ ꯍꯣꯏ ꯁꯅꯥꯅꯨ ꯏꯀꯣꯏꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯀꯣꯛ ꯍꯦꯛ ꯊꯤꯟꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯤ ꯃꯖꯥꯏꯕꯦꯝꯃꯁꯨ ꯂꯥꯡꯕꯗꯨꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗ ꯂꯩꯔꯤꯕꯅꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤ ꯁꯅꯥꯅꯨ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯁꯠ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯃꯨꯡꯁꯤꯗ ꯆꯤꯛꯅ ꯄꯣꯊꯥꯔꯣꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝ ꯊꯣꯛꯂꯛꯄ ꯁꯥꯗꯨꯅ ꯅꯥꯀꯟꯗ ꯁꯠ ꯂꯩꯁꯤꯟ ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯁꯅꯥꯅꯨ ꯐꯤꯗꯨꯅ ꯃꯃꯥꯏꯗꯨ ꯌꯦꯠꯁꯤꯟ ꯃꯤꯀꯨꯞ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯁꯅꯥꯅꯨ ꯊꯣꯡ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯌꯥꯔꯥꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯅꯨ ꯃꯆꯥꯒꯤ ꯀꯥꯔꯣꯝꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯃꯅꯥꯀꯣꯡꯗꯨ ꯅꯞꯇꯨꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯏꯆꯨꯝ ꯆꯨꯝꯅ ꯁꯥꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯅꯥꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯈꯟ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯁꯠ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯁꯅꯥꯅꯨꯒꯤ ꯃꯥꯏꯀꯩꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯁꯅꯥꯅꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯝꯕ ꯀꯥ ꯑꯗꯨꯔꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯍꯦꯛ ꯆꯪꯕꯁꯨ ꯃꯤꯒꯤ ꯁꯪꯒꯥꯏ ꯑꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯈꯜꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯦꯞꯄꯤ ꯃꯤꯒꯤ ꯏꯃꯨꯡꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯃꯤꯅꯇ ꯎꯔꯒ ꯐꯖꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯃꯝꯅꯔꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯤꯄꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯃꯥ ꯀꯅꯥꯕꯨ ꯊꯧꯁꯥꯔꯨꯗꯦ ꯋꯥꯈꯜꯗ ꯆꯃꯝꯅꯔꯤꯕꯗꯨ ꯀꯣꯛꯂꯒꯦ ꯈꯟ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯃꯤꯀꯨꯞ ꯈꯔꯗꯤ ꯆꯪꯏ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨ ꯄꯥꯔꯤꯡ ꯍꯦꯟꯕ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯃꯉꯥꯂꯩ ꯇꯞꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯀꯛ ꯇꯧꯗꯨꯅ ꯁꯣꯝꯗ ꯋꯥꯈꯜ ꯇꯞꯊꯗꯨꯅ ꯏꯆꯠ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯃ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯐꯔꯕ꯭ꯔꯥ ꯏꯁꯥꯁꯦ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗꯦ ꯑꯩ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯒꯦꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯀꯥ ꯑꯗꯨꯗꯗꯤ ꯆꯪꯂꯛꯇ ꯀꯥꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯦ ꯄꯥꯔꯤꯡ ꯍꯦꯟꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ
ꯃꯉꯥꯜꯂꯩ ꯇꯞꯂꯞꯅ ꯆꯪꯕꯤꯔꯛꯑꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯑꯦ ꯅꯅꯝꯕꯦꯝꯃꯗꯣ ꯁꯣꯝꯗ ꯂꯩꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯀꯗꯣꯝꯗ ꯂꯩꯈꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯄꯥꯔꯤꯡ ꯍꯦꯟꯕ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯀꯨꯞ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯍꯥꯏꯔꯦ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯀꯦꯔꯥ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯁꯤꯟꯅꯔꯝꯒꯦ ꯇꯧꯕꯅꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤ ꯃꯉꯥꯜꯂꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯅꯨꯄꯤ ꯑꯃꯒꯤ ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯃꯃꯤꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗꯤ ꯍꯩꯅꯗꯕꯅ ꯄꯔꯤꯡ ꯍꯦꯟꯕ ꯃꯃꯥꯏꯗꯣ ꯃꯄꯥꯟꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯪꯒꯟꯗ ꯈꯪꯀꯣꯟ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯁꯠ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯤꯉꯩ ꯃꯤꯀꯨꯞꯇꯅꯤ ꯃꯉꯥꯜꯂꯩꯅ ꯅꯨꯄꯥꯗꯨꯕꯨ ꯆꯖꯠ ꯀꯣꯜꯂꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯄꯔꯤꯡ ꯍꯦꯟꯕ ꯐꯤꯡꯒꯠꯄꯒꯤ ꯈꯣꯟꯖꯦꯜꯗ ꯃꯉꯥꯜꯂꯩꯒꯤ ꯃꯈꯨꯠꯇ ꯌꯦꯡꯗꯨꯅ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯃꯉꯥꯜꯂꯩꯁꯨ ꯆꯨꯠ ꯇꯧꯗꯨꯅ ꯀꯣꯜꯂꯤꯕꯗꯨ ꯍꯦꯟ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕ ꯃꯈꯩ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯉꯥꯜꯂꯩ ꯀꯞꯂꯗꯨꯅ ꯃꯈꯥ ꯇꯥꯏ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯀꯥꯏꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯝꯕꯤꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯛꯇꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩ ꯌꯥꯝ ꯆꯥꯛꯏ ꯅꯪꯅ ꯂꯝꯂꯥꯕꯤ ꯀꯅꯥꯒ ꯅꯛꯁꯤꯟꯅꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯅꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯅꯇꯧꯗꯣ ꯂꯝꯂꯥꯕꯤ ꯀꯅꯥꯗ ꯎꯠꯀꯅꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯃꯆꯥ ꯏꯕꯦꯝꯃ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯛꯅꯤꯡꯗꯦ ꯏꯍꯨꯜ ꯐꯥꯎꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯉꯥꯜꯂꯩ ꯆꯥꯛꯅ ꯍꯥꯏꯔꯦ ꯊꯥꯗꯣꯛꯑꯣꯏ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯈꯨꯠꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯊꯥꯗꯣꯛꯑꯣꯏꯌꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯃꯆꯥ ꯏꯕꯦꯝꯃꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯇꯥꯗꯤꯌꯦ ꯑꯩꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯌꯦ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯁꯨꯝꯗ ꯁꯨꯛꯅ ꯃꯉꯥꯜꯂꯩꯒꯤ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟ ꯃꯉꯥꯜꯂꯩꯒꯤ ꯃꯄꯥꯝꯕꯣꯝ ꯇꯥꯕ ꯄꯥꯏꯗꯨꯅ ꯃꯌꯥ ꯆꯨꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯤ ꯃꯄꯣꯛꯀꯁꯤꯗ ꯇꯣꯛꯈꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯁꯤꯖꯒ ꯆꯥꯡꯗꯝꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯇꯤꯛ ꯅꯉꯥ ꯂꯩꯔꯦ ꯍꯥꯏꯅ ꯅꯁꯥꯅ ꯊꯥꯖꯅꯤ ꯈꯟꯖꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯖꯍꯧ ꯀꯣꯔꯧꯒꯤ ꯑꯁꯦꯡꯕ ꯃꯉꯥꯜꯇꯕꯨ ꯉꯥꯎꯖꯕ ꯄꯔꯤꯡ ꯍꯦꯟꯕꯅꯤ ꯍꯥꯏꯕꯗꯣ ꯄꯥꯏꯔꯝꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯃꯉꯥꯜꯂꯩ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤꯕꯒ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯈꯤ ꯄꯔꯤꯡ ꯍꯦꯟꯕ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯊꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯍꯥꯡꯕ ꯌꯥꯗ ꯃꯄꯥꯟꯗꯒꯤ ꯂꯣꯜꯂꯝꯂꯦ ꯄꯔꯤꯡ ꯍꯦꯟꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯎꯏꯁꯤꯟꯗꯨꯅ ꯁꯣꯜꯂꯤ ꯅꯊꯝꯃꯣꯏꯁꯤꯡ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯕꯗꯤ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯥꯏꯅꯅꯤꯡꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯧ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯁꯤꯖꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯃꯆꯥ ꯑꯃ ꯇꯥꯔꯝꯂꯕ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯈꯨꯠ ꯅꯤꯛꯀꯗꯕ ꯊꯕꯛ ꯂꯩꯔꯣꯏ